Dewan Lekai RK Bidyana Thori Yanduna Lekida Putodok Yaning the Pongdokuna Kuyatong Andolan Kaitilda Wagat Mifam Chatakre. Imphal Yaripok Lambi Semgani Haibagi Wafam Lengakna Fongdorak Palaytri Akuko Amadi Mayra Paibiluk Kayana Makhatana Lambi Tingbagi Kongzang Chathari. Amade Tripuragi Khowai District Manipuri Singna Namna Kundaba Gaurnagarda Nupilal Nitam Ama Lagliba April Kitang Kuntrada Maikum Hangduk Lagane. IS News Biling Tabiriba Kwaipum na magpo ay SILKY CHANAMBAM na taram nokchiri. COVID-19 naging agtok na ba kutoy na hambiyo, hand sanitizer sizinabiyo, mask upiyo, fit taruki distance tambiyo, yarba makay, vaccine dose na kaptok piyo, Jackson banapum na makiyay fabane, haujik pau sandok na pichari. Tasigi Kunithoy da Infalge, Tangwiban Hizam Dewan Lekaida, Masagi Jahi, Kunmari Surabi, RK Ningol, Laistram Ongbi Bidiana, Tauri Yanduna Lekidabagi Todok, Adubu Yaning the Pofongdok Laduna, Ngasi, RKC, Kuyatong Polem Lekai Nasinduna, Kuyatong Andolan Kaitilda, Lekaidugi Imai Bilsingna, Wakat Mifam Fam Kray, Wakat Mifam Aduda Saruk Yakiba, Tangwiban Polem Lekai Dege, Ngangbam Pramona, Tangwiban area the Tokriba Todok Adubu, Yaning the Pofongdok Laduna, Misiasiga Mari Lenin Semkiba Joint Action Committee JSC Amade Organization Kayana Changsilakpa Kongzang Koding Magta Imai Bel Singna Saugat na Bawarip Laure Haike Magnamakata na Haikibada Imphal Mayolda Asigumba Nupida Chathaba Ot Naiba Masong Mihat Chataribasi Matung Namukha na Tokta na ba Manipur ki Chief Minister and Biren Nasu Yang Sinbiu Amade Maralay Basing Atuba Matamda Putokta na Ahok Bacharak Pibiu Haike Imong asina tamthina miwot mi nairaga hatu pire hatu iba si maram si kidamakta akoi nungai jadara ngasi akoi karana si famni matung da su tawdana ba akoi gi lairiba organization adagi jesina janga khongjang khuding makta akoi sogat kani haidana leptare haiban area da siguma thawdo se matung da amona thokpi ganu thokdana ba su hona biu akoi sem biren da so khoi na haijari akoi masigi thawdo ase imkhan mayola sida thokpa se akoi yam nungai jade aduga athu matamda mihat ba imung manung ase puthoga hak pukchara PBU aina sem birenda so koina han haijari sigi matung tarakpada magi imung manung da ot naiba mapuroi ba mane mapu adai lairiba masimana makoi puna magna mabu tamthi ba miwot mi lei oina naibire hairera hatu piriba se akoi yam penjade lairiba organization khuding magna su mateng pangbiu masigi thaba se amu hanna tawbiganu haiba se thamjage Pali Balengak Asigi Maikai Digi Ngasi Fauba Positive Fiber Response Amata Fangda Maramna Ngasisu Imphal Yaripok Lambi ki Mafam Kayada Miyamna Lambi Tingbagi Kongzang Makata ni Chatakre Manipur Miyam ki Yamna Maru Lambi Am Oiriba Imphal Yaripok Lambi Sanglaba Matam Kayagi Mamang Digi Laingak na Amade Marilay na Authority na Hanna Yangbi da Banamaram Oiraga Lambi Asigi Paring Dalayba All Kongba Road United Clubs Organizations Akruko Amade Mayra Pai Biluk Kayana Matam Kaktana Lambi Asigi Tingzin Bagi Kongzang Ngarangdagi Changsen Bahau Kibane. Hairiba Lambi Asigi Mafam Karada Matek Oina Lambi Semba Made Takaragi Mamang the Sem Kiba Lambi Fibam Kahena Sokchin Lakpa Miyam na Tengnere Adumoinamag Marilay ba Authority Madilengak Asena Fibam Sokchin Labalambi Asi Sem Bagi Matangda Wafam Amata Fongdoktana Tuminilesen Bagi Tausilasi Miyam Yoina Laibok Tibani Haina Kongzang Loy Amana Fongdorakle Kaya hajare ada mati sembi dakpani ada mati sembi dakpasi nganga ki oina sembo in tawbani na koina madugi penje daba ada hojik mata jo thani ongi mamang da semi adubu lambi oina lerekte basi mayam punamuna jum uirabani chaliba kholiba mayamna aduna yaragadi matung koina chanaba yaba mawong da sembi nabagi damta department da haijabasi mari leina bo authority da haijabasi agoi phana kuire na koina thamjai
All Manipur United Clubs Organization Amuko Amade Manipuri Literary and Cultural Forum Tripura Anina Kutsamnaduna Tripura gi Kawai District ki Manipuri Maite Singna Namna Kundaba Mafamamu Oiriba Gaur Nagarda Nupilal gi Mitam Ama Lagliba April gi Tang Kontrada Maikum Hangdok Lagane Manipur gi Mapalamda Ihan Hanbo Oina Semgatpa Nupilal gi Mitamasi Cultural Program Kayagaloinina Amuko gi President Fairoism Nando Luwangna Maikum Hangdokani Haina Amuko gi Secretary Publicity Nangasi Tokpachero Aman Haire, Hairiba Taramasaki Damak Amukogi, Masing Yamlaba team Ama Thasiki, Kun Mapalda, Tripuragi Damak Kongsalagane, Kumjali Singa Machamapal Contra Mapalgi, December Kitang Tarani Toida, Manipur Thokibat Nupilalda, Manipur Ginupisina, British Ki Mayok Utkiba Top Topa Tauna Lingzeladuna, Matam Pumbada, Manipuramade, Mapalam the Kundariba, Manipuri Singda, Maruina, Manipuri Nupisingda, Atat akam leitana taunagi inod ang mapire Manipur gi mapalam da kundariba Manipuri singda matam chupada Manipuri nupisingi matik mathaunado kanghanabagi pandamda made Manipur gi wangmada kundariba Manipuri singna makhoi ga leiminariba atay purup ki miyoy singi mamangda chauthok na leiba ngamnabagi wakalonda nupilal gi mitamasi kinbani haina amukon haire Tripurada nupilal gi mitamasi kinabagi damakta mateng pangbiraki bukodingmak amuko gi maikai thagat pa made tawimal khangbo lakle Amukona Manipurgi Athoba Athobi Kayagi Mitam Singh Manipurgi Wangmada Manipuri Singh na Kundariba Mafam Singh de Kilabade Maduna Manipuri Singhi Apun Basaktam Amade Pangal Sagat Pada Mateng Oibada Natana Adugumba Manipurgi Athoba Athobi Singh Aduna Puwari ki Tangka Kaya de Lauki Bathaudang Ado Nauhaw na Naning Singh Handuna Makoy dasu Ano Bathauna Kaya Lakani Haibage Amukogi Achetpa Thazabane Maramaduna Manipurgi Wangmada Manipuri Singh na Kundariba Maroiba Mapungoiba Mafam Singda Manipur gi Athoba Athobi Singh gi Mitam Singh Masing Hena Kinabagi Taurang Aikoi Pumnamak na Paikat Minasi Manipur laingak nasu akanaba Taurang ama Paikat Pidana Manipur gi Athoba Singh gi Mitam Kaya Manipur gi Wangmada Kinbiu Mitam ama na Leptana Wari Kaya Lire Mitam Maduna Liri Buwari Aduna Ngasigi Mirol Amade Tungdala Kadaba Mirol da Mamalyam Labak Kunai Gilan ama Oina Lehogadauri Bane Kwaidigi Laiba Madi Asamba Mawangda Miyamda Puwari gi Maru Eba Tangkak Amagi Wari Liduna Tauna Hablibasi Mitam Asisu Amane Maramaduna Manipur gi Wangmada Makatana Maraybak Nungsiba Made Marayba ki damakta thawai thakraba iramdamge Athoba Kayagi Mitam Kinbada Aikoi Pumnamakna Thawai Yauminarasi Haina Amuko na Miyamda Apil Taurakle Manipur gi oina lagliba megitang ama May Day asi bank singi suti oiragani haina Manipur gi governor gi mingda General Administrative Department gi Deputy Secretary Kosoni Pimuna ngasi thokpa order mana khanghalakle Miyoybana Pitokpa Amade Takpada Mangdabadi Wakal Lausing Amade Mahaini Haina Imphal West Zone 1 Ge DI Sinaminina Fongdokre Ngasi Imphal Ge Hairangotong High School the Pangtokiba promoting experimental method of learning science and math at the elementary level Ge Tauramda Wafamasi Sinam Mimina Fongdokibane Tauramadu Dahirangotong High School, Chingamaka High School, Petrigu Junior High School Amade, Moirangkom Junior High School Gi Mahiro Singna Sarukyaki, Mahaknamaka Taraduna, Geographical Indication, ZI Teki Matangda, Mahiro Singna, Mamutanak Kangumatautai Hairaduna, Lamdamasida Fangliba, Potok Singasi, Malem Gimiamna, Aikoi Gini Haiba, Sakang Nabagidamak, ZI Tek Toba, Tangay Fadi Haiki. Umorok asi iramdamasigi pothok oirabasu masit Nagalena ZI Tech Taubahan kibadagi umorok asi state aduda fangba pothok oina launari maramasina iramdamasigi potlamsing register tauduna ZI Tech fangba mathautai haina makatan haiki Haukiba pung kunmaria sida India da naunamiyoy lising mapal chatruk kun mapal COVID positive oibating naki lainasin maram oiraga piyoy kun mapal leikidre. Fagalakpaki changcha da marifutara Nepal dasmik taruk Nepal da hengalakre. Apun wa confirm case na koti mari lang nifu mapal lising tara taruk chatret kontra taruk yawkre. Active case masing na lising humpunitoy chani marifutara humdoida hantarakre. Lainasin maram oiraga leikidaba apun mamigi masing na lak mga lising kontra
mathoi chahum marfatara nipal sukre. Laina sidagi naba faduna, discharge taukiba apun mamigi masingna, koti mari lang nifu humdoi, lising kun humdoi, supna nifu mga yokre. Laina sidagi ngaktok naba vaccine kapto kiba apun mamigi masingna, koti tranikun la kumputaruk lising yangkai henkre. Malem gi oina COVID laitet na, kwai gi hena sokhala balaibak singi manungda, USA na ahanba, India na anusubada, amade France na ahum subada leire. Awang ng Pok State singi oina, Assam na ahanba, Mizoram na anusuba, amade Manipur na ahum subada leire. India के प्राइम मिनिस्टर नरेंद्र मोदी ना थाखुदिंगे ऑल इंडिया रेडियो द संदोकपा महाके मन की बात पुकनिंगिवा एपिसोड चाम सुरकपग मरी लेना प्रसार भारती निसिंदना ngasi न्यू दिल्ली द नेशनल कॉन्क्लेव अमा पांगथोक्रे हाइरिबत थौरमसदा इंडिया की वाइस प्रेसिडेंट जगदीप धनकर अमदे इंफॉर्मेशन एंड ब्रॉडकास्टिंग के यूनियन मिनिस्टर अनुराग ठाकुर सरुकियाके हाइरिबत थौरम असिके सरुकम ओइना सेशन मरी थोकना खाइदोक्तना प्राइम मिनिस्टर ना महाके मन की बात सिंगदा मियाम गवारी वाताई सानकी बसिंग यावरी हाइना इंफॉर्मेशन एंड ब्रॉडकास्टिंग सेक्रेटरी ना फोंदोके लोइना प्राइम मिनिस्टर की मन की बात सिंगदा महाकना ममिंग पनलगा वारी वाताई सानकी बा इंडिया की तोंगान तोंगान बा मफमदेगे मियोई चामा ngasiगी थौरमसदा सरुकियाके मन की बात की चामसुबा एपिसोड का मरी लेना पांगथोक लिबा ngasiगी थौरमसदा यूनियन होम मिनिस्टर अमित शाह यावना तोंगान तोंगान बा यूनियन मिनिस्टर कयाना सरुकिया बगलोइना चामसुबा मन की बात का मरी लेना कोइन अमसु लॉन्च तौकी लेना लाकलिबा नोंमाइजंग निमित्ता संदोकदरिबा एपिसोड असी लनाई FM स्टेशन कम्युनिटी रेडियो अमदे तोंगान तोंगान बा टीवी चैनल यावना ऑल इंडिया रेडियो गे रेडियो स्टेशन लिसिंग अमा हेनबना ब्रॉडकास्ट तौगदौरे पाउगी मरक थतना ब्रेक अमतंग लौजरी कौशल विकास योजना PMKVY 4.0 स्कीम की मखादा हेंग दायर लंग मचू संगबगी फ्री ट्रेनिंग पिजगदौरी अकक्नबा सिट मसिंगनी अहान बलाकपा मियोइसिंगदा हेन खुदोंग चाबसु पिजगनी लेफमगी खुदोंग चाबसु पिजरी अकुप मरोगिदमक लेंसिन बिरक्सी KB Philanthropy 5 खाबम लंखाई मंत्री पुखी मोबाइल नंबर 8732017957 अमदी 8794275386 दा कांटेक्ट तौबिरकनबा निसिंजै ब्रेक की मतुंग तराम नोकचरे मखाताबा पाव पिजरी टर्म तरा माथोइरक MLA ओदिना पंजाब की चीफ मिनिस्टर मंगारक ओरमलाबा सिरोमणि अकाली दल SAD की लुचिंगबा प्रकाश सिंह बदल ngasi मोहालेगे लनाई हॉस्पिटल अमदा लेकिद्रे महाकना लेकिदबदा प्राइम मिनिस्टर नरेंद्र मोदी ना अवाबा फोंदोखिबगा लोइना महाकना लेकिदबसी चावना मांगजबा मनि हाइना प्राइम मिनिस्टर ना ट्वीट तौरे प्रकाश सिंह बदल की थवाई याउद्रबक्चंग से चंडीगढ़ लेबा सिरोमणि अकाली दल की ऑफिस पुरक्रे महाकी मफमदा अरोई बैकाई कुमनबोतनबा पार्टी ऑफिस पांगथोकदब थौरम अमदा प्राइम मिनिस्टर नरेंद्र मोदी सु सरुक यारब याई हाइरे चीफ मिनिस्टर नोंगथम बेरेना वेटरन पॉलिटिशियन प्रकाश सिंह बदल न लेकिदबदा अवाबा फोंदरकले चीफ मिनिस्टर ना ट्विटर द फोंदरकपा वारोलदा SAD लुचिंगबा प्रकाश सिंह बदलबो महाकना पांगथोक लंबा थबक थौरम सिंगिदमक सिंगथाके CM ना लेखिद्रबगी इमुंगना ताहौरी बावाबदा सु सरुक याजरी हाइरे हौजिक सानबगी पाव लोबिरसी कुदू इंटरनेशनल फेडरेशन इंडिया के IFI न सिंधना चेटली बचेहसगी में थागी तांग अमदेगे तरेत फाउबा नेताजी सुभाष चंद्र बोस बॉयज मिलिटरी स्कूल एंड जूनियर कॉलेज पुलगाउन हवेली पुणे महाराष्ट्र द पांगथोकदरिबा फर्स्ट कुदू नेशनल चैंपियनशिप कप कुमजाली संगनी कुनुमदोई कुनमरी द सरुक यागदबा मणिपुर की टीम ngasi इंफाल थादोक्रे मणिपुर की टीम अदु नॉर्थ ईस्ट इंडिया की टेक्निकल डायरेक्टर सोरिबा डिस्ट्रिक्ट अफेयर्स एंड स्पोर्ट्स ऑफिसर थौबाल Devin Moirangtem, Kudo Association of Manipur Advisor, QC Tala Ahmed, President Dr. H. Roman, Working President ZM NZJit Kumancha, Made Vice President K. Babuna Lamthake, Team Masida Sanaroi Tara Madhoya, Made Official Ani Yaure, P. Prem Kumar Singh, Team Manager Netuga, Team Coach Na, Kudo Association of Manipur Secretary L. Singhajitni.
Yoga, The Way of Life haiba team da Vivekananda Kendra Kanyakumari Imphal branch na sinduna thasigi taratagi kuntaruk fauba chathagadaba nimittarani gi oiba yoga course sama Imphal ge DM University da pangthokre hairiba yoga course adu da Imphal amati Thoubal dagi lakpa yoga practitioner kunna saruk yaki haire Pung amaga minute taramanga nimit khudingi chathakiba course aduda yoga gi concept amadi practical kaya chathakiba loinana yoga gi theories ki matangdasu khananai nake ngasiloisin biki tharamda miyamna sakhanglaba neurosurgeon amadi social activist Dr. Rajendra Signa atoba mithunglen oina saruk yaki loinana DM University Physics Department ge HOD Dr. L Rajan Signa tharama poina saruk yaki Atoiba mithunglen Dr. Rajendra na mahaki warolda yoga na hauzaki matamda kanaba kayagi matangda wangangke loinana sinus amadi atay anaba kayada kanaba piba yoga makal singsu miyamda utke mahakna haikibada yoga haibasi tawbada ahenba sel changdabana maram oiraga miyamna hakchang sajal ama oina chang naina pangthokna bawafam phungdoke hairiba courses da saruk yakiba singda certificate singsu yenthoki haire Chalo Youth Union Club Chalo na sinduna chaliba thasaki mapaldagi team kunma thoina group tareta saruk yaraga club asiki ground chatharakli batarahumde suba Chalo Cup village wise men's open 9-a-side football tournament ki ngasisane ki ba quarter final match ta FC Sanjanbam na FC Tam Sektabo goal ahum amada maiti bapiramduna semi final changre match asimai pakraba FC Sanjanbam ge goal ahum adu T. Bidyananda, M. Clinton, amadi M. Roserna, matang sitna chanke, hayengi quarter final match ta LSIC Lamlai amadi NNCKC Nongrena sanaragane. Manipur Cricket Association na sinduna team kunmathoy na saruk yaraga group mari khaiduna thasigi kunmathoy dige Model High Secondary amadi Oriental College ground da hodok laga Chatharakli ba ahanba MNCA Men's Under 19 one-day trophy ge ngasisani ki pa match ta TCMDC Thongjuna wicket nipal da Al Amin Lilongbo maiti pa pikre match sa da Al Amin Lilong na over tara nipal ga ball ahum da wicket loy na magturaga run yangkhay mga lawke TCMDC na nisuba innings bet pai ki bada over taret ka ball amada wicket ani turaga run yangkhay taruk lawduna match mai pa kraba TCMDC gi sanaroy rain urikimbam na ball tara nipal da wicket run kun mga lawki baloy na over taret ball langduna wicket ani 200 na man of the match ki title lawke tournament na sige ngasi Luwang Pokpa cricket ground da sana ki ba match ta PTRC patsoy na model club chinga makhabu wicket ani da maiti ba pikre match sige ahan ba innings model club na bet pai na over kontra humdoiga ball ahumda wicket loy na magturaga run chama kontra taruk lawki bada PTRC na anis ba innings bet pai na over kun mapalga ball marida wicket nipal turaga rancha makontra taret lauduna match mai pakraba PTRC ki sanaroy tamarlen fairoizamna ball kun mapal mayok naraga run kun loikibaga amade over Nepal ball langduna wicket ahum 200 na man of the match ki title lawke chatharakli ba tournament asigi hayeng Luwang Pokpa cricket ground da RCA Lilong amadi ESU wangkhay na sanaragane Model High Secondary amadi Oriental College ground da AKSDO Khangabok amadi Blue Hawk Kuraina sanaragane. Manipur Cricket Association na sinduna team tarataruk na group ani da saruk yaraga kong bakunaw dobi lampakta hawkiba February kun taruk tagi hawduna chatharakliba Anisuba MNCA Super Play Tournament ki ngasi Khangabok Part 3 Public Ground da sana ki pa match ta PCC Mayay Koibina UCC Uripokpu run yangkhay tareta maiti pa pikre match sa da PCC na ahan ba innings bet pai na innings ki over nifuda wicket mapal turaga run chani taruk lawki UCC na anisuba innings bet pai na over kontra ni thoy ga ball anida wicket loy na magturaga run cha manifu mapal lawduna maiti ki match mai pakraba PCC ki sanaroy Rohit Saubam na ball cha manipal da run yangkhay lawkiba made over taret ball langkibada wicket mari 200 na Man of the Match ki title lawke Chatharakli ba tournament asigi ahanba semi-final match PTCC Patsoy amadi KCC Kongbana sanaragane anisuba semi-final match na ESU Wangkhay amadi KSDO Kongbana sanaragane. Manipur Cricket Association na sinduna team tarataruk na group ani da saruk yaraga kong bakunaw dobi lampak ta hawkiba February kun taruk tagi hawduna chatharakliba Anisuba MNCA Super Play Tournament ki ngasi Khangabok Part 3 Public Ground da sana ki pa match ta PCC Mayay Koibina UCC Uripokpu run yangkhay tareta maiti pa pikre match sa da PCC na anis ba innings bet pai na over kontra ni thoy ga ball anida wicket loy na magturaga run cha manifu mapal lawduna maiti ki match mai pakraba PCC ki sanaroy Rohit Saubam na ball cha manipal da run yangkhay lawkiba made over taret ball langduna wicket mari 200 na man of the match ki title lawke Chatharakli ba tournament asigi ahanba semi-final match PTCC Patsoy amadi KCC Kongbana sanaragane anisuba semi-final match na ESU Wangkhay amadi KSDO Kongbana sanaragane
Ngasigi oiba aying asagi pau pizere. Ngasi Manipur da khwaidagi sabagi chang asi degree Celsius kontra 10.3 oiki. Khwaidagi ingbagi chang na degree Celsius taramanga 10.3 oiki. Nungsete yawba ising manalgi chang ayukte chada humpuhumdoi amade nungtildana chada kontra mari oiki. Loy silakpada marubi pausing amukahana pizeri. Thangmaiban Iscom Dewan Leikaida RK Bidiana Thori Yanduna Leikidabagi Thawdok Yaningdaba Phongdokduna Koyadong Andolan Kaithilda Wakat Mifam Chathakre. Imphal Yairipok Lambi Sembani Haibagi Wafam Leingakna Phongdorakpa Leitri Akruko Amadi Maira Paibiluk Kayana Makatana Lambi Tingbagi Khongjang Chathare. Amade Tripuragi Kawai District Manipuri Singnanamna Kundaba Gauranagarda Nupilal Himitam Ama Lagliba April Gitang Kontrada Maikum Pangduk Nagani. Pungja sifa pagina sandok chaba Manipuri IS News matanga sa Deloy Sinjare mideng tabir basing bamukahana Kurumjare.